Manipur News.tnn gi maikaydagi miyawgi mafamda maroi pausing pijori. Meina singbadagi sire ngasi ayuk pung 8 tabada Tengnopol district ki manung chanba laijing Maipau village da miyoi ama ST main line na singbadagi laikidra miyoi adugi mamingna maku ngaramani apopa maku misangpha kawi Sanjel district ki Saibol khuldagini laikidraba maku marang mina mahaki mawanaba laijing Maipau village da laiba DM Mositpha kawa amaga nauna saba yum kakatuna yenglubada yum adugi matakta tingba estimate line adu khangudana tenglubadagi maina singdana sikibani maha khudakta palenda laiba Jonas Clean na pukatna lakana na honabada lambi da lekidabani todo ase mai lena lekidrabagi mayamana masi police ta FIR ama launch tokre Nepal social media ban tokbadagi sauna sa tokre police ka munabada miyoi taruk sikre Nepal government leba adu the Facebook YouTube amasung X yauna social media platform sing ban tokibagi mayawtanga si leba adu miyamna kanba protest chatakre protest adu manungda police ka munabagi thodokta miyoi taruk sikre miyoi nipuni thoi henbana asopan nangle soglabasing adu civil hospital amasung national trauma center sinda layeng chathari haina Kathmandu post ki paw amana hairi paw sinema ka ta na hairi bedina Nepal government social media ban tokiba adu mayawtanga si leba adu miyoi lising kyana lambi da tholoktuna protest chathaba yauna parliament gi akoibida khariba Bob Ware sing adu intuduna Parliament House adu question dana thamki irang adu laksinana balakiba riot police ki protester adugi maikaydagi mafam adudagi hantoknana khanki adu police ki maikaydagi irang adu control tonana tear gas amasung water canal sing sinaduna tankhaiba honaki thodo aduna mafam sing adu the army gi ahen force ya deploy to bayawna Parliament building akoiba jaga sing government secretariat presidential house yauna city gi muroi mafam sing da curfew thamkre protesters sing gi maikaydagi Kathmandu gi sing da corruption thingadabani social media nate youth sing corruption gi mayokta lei haina slogan kya lauki panbaya badi Nepal government gi maikaydagi leba adu the social media platform sing aranmo ong da sinar kona maram oiraga authorities sing na restart tonana khan krabasu thabak oina angtoktabadagi ban tokibani hairi UN singi ban jaliangrong singna sogotanaba ZUF na khankri UN singi ngasidagi border fencing amasung FMR ga mai lena national highway number 37 Impal Jiribam lambi yauna Jiribamdagi Impal fawagi Trans Asian Railway da atingba thamba yauna koriba economic blockade asida jaliangrong yamna makal amatagi cooperation pidanaba jaliangrong United Friends Council headquarter gi makedagi phongtorali UNC amasung masigi constituent unit singna economic blockade manung da jaliangrong area da makal kudimaki agitation amata sathadaraba khangali UN na kori economic blockade asimaram chade maram aduna front asina hairi bafam sinse kanagum indab tarabadi madda tholakwa phaphatagi daita poma masam sana pujagadabani hairi MLA minister sina ekoi gi horakpa masak khangdabana leba asi lekha tabani nganbi lamdam asida leiba ekoi gi MLA minister sina leba asi karam na horkibagi amasung ekoi gi ESC masak muna khangdabana nomonomogi lekha tarakpani lamdam sigi hojik oiribi film asina ekoi amata oina punsanadana thenamina changi prime minister Manipur lakadriba asida lamdam asigi santi amasung tangdu leitaba film puraknaba takchenba mathau tai haina amakil gi president Loremba ngambi na si Impal East ki Palace Kampara leiba lamyanba sanglen da pangthokiba amakil gi silver jubilee tharongmai lena pamising unaba amada phongtokri man makata na kibda sahi ani helaklaba irang si matang da prime minister na wahai amata phawa hai kedraga hujik khakta da Manipur lakani haribasi ekoina harau kumthokti damdam asida issue amagi matang da issue ama tholibasi matam gi oiba lenga sasan tawkiba MLA minister sinam ama leba nusiwatpa ibongonung amasung masasing khallaga thabak tawgini okay sahi so lisingen nega kolomdagi me humdagi tholokiba kaunluk irang asiga mai lena kukising damdam sida Christian lining chapasing mutat kadore haina malengi lebak gyada propaganda kya tawi adubu hujikti metesna landi habasi tamatamna khanarare amoromda landam asigi miyamgi apambagi mayokta su ama extension tawasi MLA minister sing asibu usitte habani Manipur miyam masak khangdaba BJP ka khonabam thokte haiki su extend tokibada wahai amata phabu phongtok tana leiriba MLA sing asa toningai leitre YK Diren su agreement sei ama makata na extend tokibada wahai amata phongtok tana tumina leiriba MLA singdagi asa toningai leitre phamu hairaga phamba lepo hairaga lepa sajat amada leire haina United Committee Manipur USM gi president YK Diren na phongtokre afam asinga sikekro pata leiba Manipur ge punbu saktam
ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯁꯣꯛ 2002 ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯥꯡꯕꯟ ꯊꯥꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ UCMꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯩꯊꯥ ꯂꯩꯊꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯍꯧ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯥꯏꯀꯩ ꯀꯌꯥꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯗ UCMꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ YK ꯖꯨꯔꯦꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UCMꯗ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯀꯧꯈꯤꯕ ꯃꯇꯝ ꯀꯛꯇꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯛꯀꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯕꯥꯛꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯂꯛꯄꯗ ꯑꯌꯦꯠꯄ ꯑꯄꯟ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯅꯪꯍꯟꯕꯒꯤ ꯊꯕꯛ ꯂꯦꯞꯄꯅ ꯐꯩ ꯍꯥꯏꯈꯤ꯫ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯈꯣꯡꯆꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ UCMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯗꯣꯛꯄ ꯑꯁꯥ ꯇꯧꯗꯦ, ꯎꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯂꯩꯇꯦ, ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤ ꯍꯥꯏꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯈꯪꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯒꯥꯔꯤꯅ ꯊꯤꯡꯖꯤꯟꯕꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:30 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯞꯇꯥ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯈꯨꯔꯥꯏ ꯂꯥꯏ ꯑꯋꯥꯡꯕ ꯃꯄꯥꯗ ꯇꯥꯇꯥ ꯇ꯭ꯔꯛ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN04A8096ꯀ ꯇꯨ ꯋꯤꯂꯔ ꯑꯃꯒ ꯊꯦꯡꯖꯤꯟꯅꯕꯒꯤ ꯊꯧꯗꯣꯛꯇ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯗꯨ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯥꯏꯁ꯭ꯔꯝ ꯌꯥꯏꯐꯕ ꯀꯧꯏ, ꯈꯨꯟꯗ꯭ꯔꯥꯡꯄꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯒ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯟꯁꯪꯗ ꯊꯝꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ ꯑꯃꯁꯨ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯐꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫